नुमित अदुगी अहिंग अदुदा मखोय अहोम फमिनदुना वारी सानबा हौरअमि अैना अंगांग ओइरिङैदगी अैगी मंगदा लाइओइरबा उ अदुबु उबा हौरखि अैना खुंगंसिदा थुंगलखिबा अहिंगदुदगिनि कुपुबा थवाइ मरिदुना मी हातपा हौरखिबसु अदुगा अैना मफम असिदा हेक यौरखिबदगी अैगी मंगदा कोनुंग अदुदा अैसे राजकुमारी अमा ओइना अदुम लैबा उखि अदुगा लाइरिक थंफम ओइरिबा अरोनबा कादुगा सोदुगसु अैगी मंगदा उरखिबनि सेंगना हाइरबदा कुपुबा थवाइ मरिदो अैना खुंगंग असिदा थोंगखिबा नुमितुदगी थोंगलखिबनि नोय अनिसु हौजिक अैगी वारीसे तारगा करी खल्लिगे खुलसिदा थोकलिबा थौदोकसिंगसिगा नंगना लीरिबा वारीसिना ताकपदि नंगसे ममांगी मबोक्ता राजकुमारी मिरांडा ओइना सोयदना पोगलमलनि नंग हलकपगी कुपुबा मरी दुसु हलकपा ओइरंगनि पुमनमक्से अैना मरम ओइदुना थोहलिब्रा असोमना मरुप अहुम अदु वखल नुंगाइतना उंगदुना लेरमी असोमदसु माइबा पुरल अमदि खुंजासिंग अदु करी तौगदबनो खंगदबदगी खनफम खंगदन लेरमी येंगो मिरा खुंजासिंगसिना नंगसे राजकुमारी अदुगी मपोने खंखरबदि नंगोंदा करी तौरकने हाइबा ngamde aduna hojikidi oinadi nang atopa miyoisingda hayukhinu अदो अखोय हबजि करी तौदुइनो कमाइना अैगी पादो अैना हाबदि निंथौ मैराबदो अदुदा करी तौखरबगे अदुगा राजकुमारी मिरांडाना चटख्रिबदुना कदाइदनो अमता खंगबसु नते अमता आखोसे अखोइना निंथौ मैराबा अमदि राजकुमारी मिरांडागी वारी खरदि खंगे कोनुंगदा लैरंबा अरिबा लाइतो मदुदा मोय अनिगी वारी मखाता ने याउद्रेना मोय अनिगी वारी लोइगदौबा नते करिनो थुबी नंगना हाइनिंगिसिबो अैना खनबदा हिस्ट्री की प्रोफेसर ओइबा ओजा कुलदो अदुगा उनरुबना फदौ माले मादिने थाइना निंथौ पालिङै मतमदा थोकिबा अंगप थौदोकसिंगी मरमदा यामना थिजिनबनी कनाना खंगी मानसु निंथौ मैराबा अमदि राजकुमारी मिरांडागी मरमदा नैनरंबसु याइना नंगना हाइरिदुना फरनी हयेंग अयुक ngantana अखोय अहुम कनामता खंगनदबिदा माबु नबा चलुरसे मथंगी अयुक अंगनबदा मखोय अहुमना कनामता खंगनदबिदा बस तोंगुना प्रोफेसर पुल्लाबु उनाबा लाअमि इबुंग याइथोय अई कैनुम हंगिने करिनो हंगो ऐसे मिरागी ख्वाइदगी लुना तिनजबी ममानबीनी अदो इबुंगना मिरादने हेना लुना तौरिसे करिगिनो मिराने बुहारदी इबुंगसे हेक्ता याय थोइबी असुक लुरबा तंजासिदा नंगना अदो मो हौदुर अई करिगिनो अई इसासे हौजी यामना लुरबा तानफम अमदनी लैरिसे अईगी इसादा फाउरिबा अवाबसे अई खक्तना खंगन पुंग अनि अहुम गाड़ी तोंगदुना लाकलबा मतुंगदा प्रोफेसर कुलागी मयुम यौरअमि हेलो सर नंगबु थोइबी नत्रो कुइरेदा इसागा थेनखिदबा कमदौरिगे नंगबो सर अई हौजी मेडिसिन की लाइन दा तमजरी सिदा लाक्लिबा अनीसे अईगी मरुक ngakतनी मागिना मिरा कौई अदुगा इबुंग असिगिना याइथोय कौई अखोय अहुम करीगुंबा खरा खंजनिंगदुना सारगी मनाक्ता लाक्सबनी करिनोने नोइना खंगनिबो सिंगदना हेक्ता हायुने सर सौराकना सही सामरी मुकी ममागदा निंथेमखुल हाइना लैरिबा मफमदुदा निंथौ ओइना पालंबा निंथौ मैराबा अमदि राजकुमारी मिरांडागी मरमदा सारना अखंबा वारीगा लैब्रा लैरदि अखोइदा खरा लिबियुबा निंथौ मैराबा राजकुमारी मिरांडा हाइबा मोय अहुंगे मरमददी अई थेनखिद्रिबा मालिदा अदु करिगिनो नोइना निंथौ मैराबा अमदि राजकुमारीगी वारीदुबु हौजिबु अमु नहौनना खंगनिंगिसिबो सर ममांगैदा निंथौ मैराबा अमदि मागी मसानुपी मिरांडागा निंथेमखुल हाइरिबा जगासिदा सासन तौदुना पालमी हाइना ताइ
ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯣꯏꯕ ꯈꯔ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯋꯥꯕ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯣꯉꯥꯟꯅ ꯆꯠꯅꯈꯤ ꯍꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯏ ꯑꯅꯤꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯅꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯁꯥꯔꯗꯤ ꯊꯥꯏꯅ ꯊꯣꯛꯈꯤꯕ ꯑꯉꯛ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯅꯩꯅꯕꯗꯨꯗ ꯈꯪꯂꯝꯒꯗ꯭ꯔꯅ ꯍꯪꯖꯕ ꯂꯥꯛꯄꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯃꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯣ, ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯄꯜꯂꯛꯄꯁꯤꯗ ꯑꯩꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯃꯔꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯅ ꯀꯧꯕ ꯌꯥꯝꯅ ꯂꯤꯔꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯤꯟꯗꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯨꯟꯅꯕꯨ ꯄꯥꯔꯨꯗ꯭ꯔꯤ꯫ ꯅꯣꯏ ꯑꯍꯨꯝ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯂꯩꯕ꯭ꯔꯥꯅ ꯑꯃꯨꯛꯇ ꯊꯤꯔꯛꯀꯦ꯫ ꯆꯥꯎꯔꯥꯛꯅ ꯁꯣꯛ 1900 ꯑꯗꯨꯋꯥꯏꯗ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯅꯤꯡꯁꯤꯡ-ꯈꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯈꯤ꯫ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯊꯕꯛ ꯊꯤꯕ ꯂꯥꯛꯏꯕ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯅꯗꯤ ꯈꯜꯂꯝꯗꯦ, ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯗꯤ ꯃꯥꯜꯂꯝꯗꯦ ꯑꯃꯗꯤ ꯃꯥꯕꯨ ꯊꯕꯛ ꯄꯤꯔꯝꯃꯤ꯫ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ, ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯆꯨꯡ ꯐꯤꯔꯥꯜꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯆꯨ ꯇꯥꯅ ꯇꯧꯏ, ꯆꯥꯕ ꯊꯛꯄꯅ ꯃꯔꯣꯜ ꯑꯃ ꯅꯤꯡꯊꯧ ꯑꯃꯒꯨꯝ ꯆꯦꯛꯁꯤꯟꯅ ꯆꯥꯏ꯫ ꯃꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯔꯤ ꯃꯇꯥꯒ ꯑꯣꯏꯔꯕꯖꯥꯠꯂꯥ? ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦꯁꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯛꯑꯝꯃꯤ, ꯃꯔꯨꯞꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯔꯨꯞꯀꯤ ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯩ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯦ, ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ, ꯑꯃꯗꯤ ꯃꯥꯅ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯥꯟꯗꯥꯒꯤ ꯃꯃꯤꯡ ꯑꯗꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯇꯞꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯛꯑꯝꯃꯤ, ꯑꯃꯗꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯔꯝꯃꯨ, ꯃꯥꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯑꯝꯃꯤ꯫ ꯃꯔꯨꯞ, ꯑꯩ ꯅꯤꯡꯊꯦꯝ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯃꯩꯔꯥꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯤꯔꯨꯠ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯦ, ꯑꯗꯨꯅ ꯃꯔꯨꯞꯅ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯐꯨꯝꯕꯤꯌꯨ, ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯩꯔꯥꯕꯅ ꯂꯣꯠꯅ ꯄꯣꯠꯌꯣꯝ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯌꯥꯎꯖꯔꯛꯄ ꯅꯤꯡꯊꯧꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯝꯖꯕ, ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯈꯨꯜꯒ ꯅꯤꯡꯁꯤꯡ ꯈꯨꯜꯒ ꯂꯝ ꯑꯅꯤ ꯑꯗꯨ ꯌꯥꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯩꯔꯥꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ
ꯈꯨꯜ ꯑꯅꯤ ꯑꯗꯨꯒꯤ ꯇꯥꯏꯅꯐꯝꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯨꯗ ꯍꯥꯞꯇꯨꯅ ꯊꯝꯈꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗꯗꯤ ꯏꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯜꯂꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯥ ꯑꯗꯨ ꯃꯄꯤ ꯔꯥꯖꯜꯂꯛꯑꯝꯃꯤ꯫ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯜꯂꯝꯃꯤꯅ꯫ ꯁꯥꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯅ ꯂꯩꯔꯝꯕꯗꯣ ꯈꯪꯕ ꯉꯝꯖꯔꯦ꯫ ꯃꯇꯨꯡꯗ ꯅꯣꯏꯅ ꯑꯇꯩ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯎ, ꯑꯩꯅ ꯑꯈꯪꯕ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯍꯥꯏꯒꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯤꯡꯁꯤꯡ ꯈꯨꯜꯒ ꯅꯤꯡꯊꯦꯝ ꯈꯨꯜꯒꯒꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯀꯨ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯅꯤꯅ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯦ, ꯑꯗꯨꯒ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯏ, ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ꯫ ꯃꯣꯏ ꯑꯍꯨꯝ ꯅꯤꯡꯊꯦꯝ ꯈꯨꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯃꯌꯨꯝꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣꯅꯦ? ꯀꯀꯥ, ꯈꯨꯜꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯄꯥꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯅꯔꯦ꯫ ꯃꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕꯅꯦ꯫ ꯐꯔꯦ, ꯑꯗꯣ ꯅꯣꯏ ꯅꯨꯃꯤꯗꯥꯡꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ꯫ ꯀꯨ ꯄꯨꯕ ꯃꯔꯤꯗꯣ ꯑꯗꯨꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯑꯗꯥꯏꯗ ꯆꯠꯂꯁꯤ꯫ ꯃꯤ ꯑꯇꯩꯅ ꯑꯩꯈꯣই ꯑꯃꯨꯛ ꯎꯈ꯭ꯔꯗꯤ? ꯀꯅꯥꯝꯇꯅ ꯎꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯍꯛꯆꯥꯡꯕꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯈꯪꯍꯧꯗꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡꯗꯣ? ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤꯅ ꯃꯣꯏ ꯑꯍꯨꯝ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯊꯣꯏ, ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ, ꯅꯣꯏ ꯑꯍꯨꯝꯅ ꯃꯩꯔꯥꯕ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ? ꯀꯨ ꯄꯨꯕ ꯊꯋꯥꯏ ꯃꯔꯤꯗꯨꯅ ꯄꯥꯝꯂꯤꯕꯗꯣ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯍꯛꯆꯥꯡꯗꯣ ꯅꯤꯡꯁꯤꯡ ꯈꯨꯜꯒ ꯇꯥꯏꯅꯕ ꯁꯨꯔꯨꯡꯗꯣ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯦꯟꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯀꯥ, ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯈꯨꯜꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯅꯣꯅꯦ ꯃꯍꯥꯛꯇꯨꯕꯣ? ꯀꯀꯥ, ꯑꯩꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯣ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯥꯟꯗꯥ ꯑꯣꯏꯅ ꯄꯣꯛꯂꯝꯃꯦ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯀꯨ ꯄꯨꯕ ꯃꯔꯤꯗꯣ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯑꯃꯗꯤ ꯁꯣ ꯑꯗꯨꯒꯤ ꯂꯩꯐꯝꯁꯨ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯪꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯎꯏ꯫ ꯃꯤꯔꯥꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯂꯣꯏꯅ ꯃꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯦꯟꯗꯥꯒꯤ ꯃꯄꯣꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯀꯨ ꯑꯗꯨꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯀꯨ ꯑꯗꯨꯕꯨ ꯊꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ, ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ꯫ ꯃꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯂꯩꯃꯥꯏ ꯑꯗꯨ ꯈꯪꯍꯧꯗꯅ ꯊꯛ ꯅꯤꯛꯑꯝꯃꯤ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯩꯃꯥꯏꯁꯤꯕꯨ ꯅꯤꯛꯂꯤꯁꯤꯕꯣ?